ꯆꯥꯛ ꯆꯥ हेलो 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 प्रदीप कुमार। हाय बिमोल, ꯆꯥꯛ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ? ꯎ ꯃꯣꯔꯣꯛꯅ ꯌꯥꯏꯐꯔꯦ ꯑꯗꯨ ꯇꯥꯔꯦ꯫ ꯄꯨꯡ 8ꯗꯩꯅ ꯍꯣꯔꯦꯟ 12ꯐꯥꯎ ꯑꯗꯨꯝ ꯊꯥꯅ ꯊꯝꯃꯒꯦ꯫ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯀꯩꯅꯣꯝ ꯇꯧꯋꯤ ꯗꯤꯖꯥꯏꯟꯁꯦ꯫ ꯀꯩꯅꯣ ꯁꯤꯕꯣ? ꯀꯩꯅꯣ ꯇꯧꯗꯤꯌꯦ ꯑꯩꯈꯣꯏ ꯑꯣꯟꯕꯒꯤ ꯖꯒꯥꯒ ꯃꯌꯥꯝ ꯑꯗꯨꯝ ꯊꯣꯛꯂꯛꯏꯗꯨꯗꯤ ꯀꯩ ꯋꯥꯠꯂꯤꯒꯦ? ꯀꯩꯗꯧꯔꯒꯦ ꯃꯈꯥꯗ ꯀꯩꯁꯨꯝ ꯊꯣꯛꯇꯦ ꯉꯁꯤ꯫ ꯀꯩꯒꯤꯅꯣ ꯇꯧꯔꯤꯅꯦ ꯂꯥꯏꯐꯁꯤꯕꯨ ꯀꯩꯅꯣꯝ ꯅꯝꯕ ꯋꯥꯠꯂꯨꯔꯕ ꯈꯪꯗꯦ꯫ ꯀꯩꯒꯨꯝꯕ ꯅꯝꯕ ꯋꯥꯠꯂꯨꯔꯦ, ꯀꯩꯅꯣꯝ ꯋꯥꯠꯈ꯭ꯔꯦ꯫ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ꯫ I am from India. Please subscribe my channel. Thank you, thank you. Bro. Thank you, thank you. Please like, subscribe my channel.
Kainom tao hey